Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Security force na tongan ba mafam ahumdagi aine thingkraba lupki miyoi mari phare Leibaki atay mafam singda pangthok na bagum Manipur da sungasi Bijay Divas pangthokani amasung Pradhan Mantri Narendra Modi na hairi Bharat amadi Jordan leibak anina hiram kaya da mateng pangnaduna mari hena phagalalagani Manipur ki tongan ba mafam kaya tagi security force na khuzu khulai kaya phagale aine thingkraba tongan ba khulai paiba lupki miyoi mari su phare police ki pauna hai security force na rise asigi singa mati tampa ki mafam kaya da thibu humbagi thabaga mati area domination lepalaitana sathari madugi manungsanna Thobal jila gi khongsom police station na konba tentha toaban irel sing area tagi 12 bor gun ahum SMG carbine ama Semdoklaba .303 rifle ama, Semdoklaba .32 gi pistol ama, 36 high explosive hand grenade ani yauna, tongan ba khuzu khulai kaya phangmangam ki hairi. Imphal East Jilagi Sagolmang Police Station na konba Sanung Hill Range area dagi su khuzu khulai kaya phangmangam ki. Madugi manungda scope yauba Semdoklaba .303 rifle ama, magazine yaudaba 303 rifle ama, 12 bore SBBL ani local made SBBL mari amadi tongan ba nongmai marusing yauna khuzu kolai kaya phangki hairi police station asina konba Sangsang Hill Range area dagi su country made 9mm pistol ama yauna khuzu kolai kaya phangki haina police ki pauna makhatari Amaromda security force na intelligence based combing cordon amadi search operation jathabada G5 ki miyoi ni haiba pre-park ki active kadarama Kaisampat Koncheng Hazari lekai tiki phare pre-park pro gi active kadaramasu Bisnupur jila gi Loktak project gate area tiki phare haidi KCP taibangan bagi masana masabu Sarjan ni haizaba miyoi amasu Hirangai thong area tiki phabaga lena pre-park ki atopa miyoi amasu Kiamgai mamang lekai tiki phare Atopa thodok amadana mayai kaba nesa brown sugar kilogram ama puramba Kamjong jilagi Moirei khuldagi miyoi amasu Sawombung Tezpur area dagi security force na phare hairi Leibaki atay mafam singda pangthok na bagum Manipur da sungasi Bijay Divas pangthokani English sing masamapan humudra mathoi gi Bharat Pakistan landa Bharat na sauna mai paki bubu ningsing duna palan thoramasi pangthokani lan famadu leibaki da magthawai kalkhraba athoba singi wari kaya aduna zati asigi sauthok chafam oiri Manipur da mapungai ba thoram Rajya Sarkar ni sinduna Imphal gi Palace compound leba MSFDS ki Palace auditorium da pangthokani Thoramadu Rajapal Ajoy Kumar Bhala amasung Chief Secretary Dr. Punit Kumar Goyal saruk yagani Directorate of Health Services Manipur amasung State Health Society National Health Mission Manipur na National Newborn Week lisingani kunmanga kuntaruk Rajya Thaki oina ngasi haudoklagani Haudopagi thoram Lamphel pata leba Directorate of Health Services ki NHM Conference Hall da pangthokani Nauna Paulakpa tha phadriba angangsingbu khudong thiba thoktanaba karamna senagadagi haiba hiramsing miyamda paksana khanganabagi damak sayol palan asi pangthokpani sahi asigi oina palan thoram asigi hiramdi newborn safety every touch every time every baby haibasini Haudopagi thoramadu Rajya Health Services ki Director Dr. N. Hemanto Kumar Singh State Mission Director NHM Dr. M. Dinesh Singh amasung Family Welfare Services ki Director Dr. N. Bino Singh yaugani Maitei pangal phuruk ki oina saukthok chaningai oiba paw amada Imphal East Jilagi manung sanba Yaripok-tagi sahi kulumdoi suraba Muhammad Zakaria Bharat Lanmigi Lieutenant oina commission tawkhre ngarang Indian Military Academy da pangthokpa passing out parade ki apunba cadet Samri Marbudra mathoi ki manungda mahaksu amani mahakna Bharat Lanmigi asigumba phamama paibangamlakpa asimak mahaki imung manung amadi mahaki pongnapam Yaripok amadi rise asigi miyam kini mahakpu thabak asi khalakpasina hauragliba lamdam asigi naha kayada asigumba lemjaningai oiraba thabak asida sangningmagi apamba phawlagani haibagi thajaba lai hairi tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi hairi Bharat amadi Jordan leibak anigi marakta lalol itik digital har amadi tongan ba saukhat thorangi thabak singda mateng pangladuna leibak anigi mari hena phagalalagani
वाफम असी नुमित निनीगी जॉर्डान की खोंसत्ता अमान लेरिबा प्रधानमंत्री ने फोंदोखिबनी प्रधानमंत्री नरेंद्र मोदी ने जॉर्डान की निंगथौ अब्दुल्ला द सेकेंड बिन अल हुसैन का ngarang उनबदा लेबाक अनिगी मरी हेना सेसिलनबा वरी सानखी मदुदा टेररिज्म एक्सट्रीमिज्म अमदी रेडिकलाइजेशन की मायोक्ता जॉर्डान लेबगिदमक प्रधानमंत्री नरेंद्र मोदी ने सिंथाखी श्री मोदी ने हाई इस वर्ष हम अपने राजनयिक संबंधों की 75वीं एनिवर्सरी मना रहे हैं। यह मील का पत्थर हमें आने वाले कई वर्षों तक नई ऊर्जा के साथ आगे बढ़ने के लिए प्रेरित करता रहेगा। मुझे पूरा विश्वास है कि आज की बैठक से हमारे संबंधों में गति और गहराई एक नया रूप धारण करेगी। हम ट्रेड, फर्टिलाइजर्स, डिजिटल टेक्नोलॉजी, इंफ्रा और पीपल टू पीपल टाइज जैसे क्षेत्रों में सहयोग आगे बढ़ाएंगे। लेबाक असिदा थबक फंगदबगी सांग सही असिगे नवेंबर फावदा सिंथानिंगाई ओइना हंथदुना साद मरी दशमिक तरेत लेरे केंद्र की स्टैटिस्टिक्स एंड प्रोग्राम इम्प्लीमेंटेशन मंत्रालय की फंगबा डेटा की मतुंग इना खुंगंगी मफम सिंगदा थबक फंगदबगी सांग असि हंथरक्तुना साद 3.5 लेरे दुगा सोरगी ओइना साद 3.5 लेरी मसी सही असिगी अहुब सरुके यंगनबदा ख्वाइदगी हंथब सांगनी सही तरह मंगा की मथक लेब सिंह थबक सुबगी सांग हिंगलक्तुना नवेंबर था फावदा साद 59.9 ओइरे मसिगी मनुंगदा साद 59.3 खुंगंगी ओइना हिंगलक्पनी ngasi phongba pause singi maroiba paw singi dama hauzik Kshetrimayum Premchand leire Premchand Tagachuri Dwijamani Center ki luchingmo singna khangkau korok padagi BJP MLA singna Delhi de chatuna mifam na charuk yarurabasu lengak sembadi tam na leiri haina huyenan pawda ahan headline piri State ki thakta home amadi police department gi mifam pangthokre technology sijinaduna police ki mapangal kangkhat hangadabani haina governor fono ki wafam sanalebak pawcheda headline piduna fongli policy people's chronicle dasu tongan mawongda headline piduna fongli Modbungdagi mau fawgi marakta police checkpost amasung station singna illegal oina shell laure haina governor da wakat khre haiba headline asina huyelan pawgi anishuba headline ni Pokso case ka marlena miyoi ama phadok pikre haiba headline ase Manipur mail da fongbo thenare pawasi Sangai Express Manipuri edition dasu tongan mawongda headline piduna fongle Manipur ki BJP MLA singi Delhi mifam tokhai tabagi demand kanaroi miyam gi mihut singna magi furup ki organization singi pressure da chatloi dabani haina BJP ki luchingba anina khangan lakhi haiba headline asi pongna famgi ahanba paune Myanmar da MP oiramba thanglen pauna Manipur ki lalhowlop nipan gi luchingba oiri bot thadabagi haksu fangli haina pokno famda anishuba headline piduna fongli Myanmar macha amana India ki passport karam na param libano haina Home Ministry na Manipur ki Chief Secretary da hanglakre ZAR gi Chief T Guite ase Myanmar gi hanagi MP ni haiba Sangai Express English edition gi ahan headline piri Sanalebak pawse gi anchor kalam da Numitra ni chupna chuthagadaba kunthai thoilak suba Imphal book fair haudokre technology gi ahongbo laklabasu lairiki mahut sinbadi yaroi haina Gyan Prakash na phongdokiba wafam headline piduna fongle Asuk kuina relief camp ta leihangadabagi sharuk lan horokpa me 3,200 aduda thawai tharambana hena fare haina khalakle haiba IDP amagi akhanaba pawdam huyelan pawgi anchor kalamda fongbu thengnare Dwijamani Thagachari Premchand aroibada maroiba pawmuk security force na tongan ba mafam ahumdagi aine thingkraba lupki miyoi mari phare leiba ke atei mafam singda pangthokna bugum Manipur da sungasi Vijay Divas pangthokani amasung Pradhan Mantri Narendra Modi na hairi Bharat amati Jordan leibak anina hiram kaya da mateng pangna duna mari hena phagalalagani Paulo Izare